Drug lalon basing laksina pami pampang tokre security agency sing kusamna thabak tawminna ba CM na khankri Secretariat Conference Hall Minister Yumnam Khemsa na Thoramapu oiduna Narco Coordination Center Narcotics ki mi pampang tokre security ki makok thumbu official sing bu saruk yabaga loina narcotics and psychotropic substances ki khungul libda Khudong sa nabagi damak infal leiba agency single loina intelligence ki mapangal kanana ba khanakri ngarang pangthu ki ba mi pamaduna drug lana sisina ba puthok pusin tawbagi thabak thoram sing lakshina ba mari lena ba agency singna paikhat liba thabak thoram sing review toki mi pamaduda Home Minister Govidas Konthaujam Director General of Police Security Advisor Manipur Police ki makok thongpu official sing Assam Rifles Border Security Force amasong Central Reserve Police Force ki makok thongbu lusing basing yauna tungan security agency sing gi miyot singsu saruk yaki mi pamaduga mari lainana minister na intelligence interagency enforcement mechanism ki marakta pau pitok pisin yauna lainari ba mari singing ki loinana narcotics and psychotropic substances drug lalon begin network sing thugai dun sabsawa thabot lokhana ba khana ki security agency sing coordination laina bigi matang minister Khemsa na hai state lengana drug lalon ba mari drug trafficking network amasum loan yada ba mongda lalon itik tawbigi thabak thoram sing muthatna ba lenga ki aset pa phire rai Narcot meeting aduna law enforcement amasum security agency singi mari fagat handuna drug na pirakli pa thing sing si mai pakna lakshin bagaloina naha role singna drug season abadigi nga tukna ba thabak pehel kadamani hena mateng pina duna security agency sing mapangal kan khan batana tana drug season abaga mari lena ba awareness sing pangthok tuna lamdam sipu drug leitaba lamdam mam ohena na minister na mari lena ba sing da khan ki Operation the Kulai Yamna Fokat proportional to DGP Mukesh Singana Mana Piragani Laktokri. Manipur Police Armory Digi Lakiba Kulaimus Nuimaru Singing Tina Fokat Pangamba Operation da Sarugyaba Police Personal Singda Lupo Lak Amagi case incentive Firagani Hana Manipur Gi Anobu DGP Mukesh Singana Laktokri. Wapamadu DGP na Imphal East District Police Headquarter Ying Silmisapat Laktokivani. Nimit Marini Gi Manungda DGP na Imphal East District Headquarter Yingsin Satpa Narageshin Anirakshuni. Makok Tumba police personnel sing Unabadu DGP na high. Isterisi the security section Torang, Henama Pangal Kankananduna, operations at Havada, officer Amasu personal sing Sir Yagadavani. Officer level record Amagi Matu in a Manipur Irang Tokiba Matamda, Lakiba Kulaizada Humdradi, Kongot Pangamkre. Authority ki matung ina police armory de ki laki ba khulai ki masinga do lising taruni wadauri bu su khulai sing fakana makhata na khungul libi ki thabak su sathari law and order ngak pagal loina crime thok pi sang hanthana bi ki tamak district police na paikhat liba thabak thoram sing ging sin magal loina na DGP na hai sensitive oiba case sing da ahen mam yeng thamagal loina na ningthi na thigana ba hona ba da makok thong bo official sing ki poktak sing induna mateng pi na kadabani lal haubi irang amadi Vigilance Sathabagi Matanga, Hena Paktok Saktun Operation Sataduna, anti social anti national or Mui Singamadi, Makogi Tabak Toram Sing Lakshana Bakona Katabani, Miyangi Kalaga police personnel sing the Tabak Tokabani, Miyangi Punsiamasum Lantu, Nak Pagaloinana, Tang Dulaita, Hanjana Bakona, but a police personnel sing the Subsabat Taudang Logatab and Hennes Taxin Key. Impal is this police na Lauriba, Taudang Singadur DGP na, Apian Bafungto Pagaloinana, Pandamamagi Makada. Imphal East District Police na Lauriba Thaudang Sing Aduda DGP na apian mafungtok pagaloina na pandamamagi makada kathok pagaloina na miyam gi thabak tawduna saphaba environment ama miyam pinanaba honagadabani haki RIMS ta purakhiba kuki kari tawbadu sokpano asokpagi langla langjin puthokta ba kari gino Nan Kangpokpi district ki manung sana Leiba singi kunamada nomai kap nabigi thaudokta asokpa kuki ahum RIMS hospital layeng na pukhalakhiba si hena irang sakana ba sinbaga samani thaudo osi ko komena yamna samna lawde atamna na sinba lalong amani haina khalli haina coordinating committee on Manipur integrity kokomi gi IPR subcommittee gi convener Phizam Shyamsan na khuyek piduna thadurakpa sirol amana phongdurakli Chirola sina makata na hai haukiba kumsing English ngani ga kungo humdoi gi me ahumdi hauju phawbada Manipura thokliba conflict asida Meetei-kuki gi maralaijadaba misam kya amagi punsi bi khamnakre irang asina maralaijadaba miwe kya amasu soinai hanba yaukre
Kokominasu Hanadigi Laudun Laki Buapam Amatang Palava Maralaisa the Bukuki Misa Miamna Impalda Lakpa Amadi Ana Yorok Laying Balakpada Ayat Apan Amata Piro Hena Tamsakre Housing Sumadugi Piri Basida Kokomin Laying the lady. Ekoi punamaki yekna basi misa miyam nati makuta kulai pai tuna draki karbar tawriba Myanmar gi sangsilgi bisin koki narcotics ngasini habisi ngasisu yamna mayek sina thamjari adobo nanungmai kapna bigi thawdokta asokpa yauri haiduna imphal purakliba miyoi singasi kana no haibedu lenga asina miyamda yamna mayek singna thampam thoi asokpa miyoi singasi madugumba terrorist khutpu amagi member oiramlabadi lenga asina terrorist amagi mathata lakhot phamto puthaba sabsana khudakta lakhot kadabani Army na pusilambani haiduna mathong maram khangdin hekta lokshin bigi thabak asi state forces tawridabani miyamna asuk yamna nungaitraba government amadi police na huju phawba asok pagi maram amadi kanano haiba ngamdana le kari ngamdab kari gino thokriba thawdok sing asi government na kari responsibility lawgadari miyamna imphal la koki sing layeng bar ayat pa pd haiduna army amadi government of Manipur na lautuna raga terrorist ni singna basingbu support kari gi tawribano miyamgi ing tharaglaw ihausibu hena kansinana bathawoina tawribra community masil hena nungaina dana bathuanduna irang si hena sangthana sinbani haina lawdaba ngamdi irang laksinduna tangdulai taba lamda mama laknaba mateng pangbigi muhutta government sokliba miyam amadi nagagi hatkraba misam singadugi sentiment hena khoirang khoisaun handuna asakpa maida thau haijinbag samane masigi responsibility government lopam thui tungda machine afaba poloi lakani thajati miyamgi khamangam dabi iho amasang slakpiye Layengliba asukpa ahum asi terrorist ki thawong sathaba miphatta sing adugi miyoi oiramlabadi kokomina tumina yengduna lethokloi kokomina yamna ngaklibadi sahi ahum suraglaba conflict asida ngasi phawba state lengakna natraga central forcing na koki asokpa ama phawba puraktraga hauji amu irang sagana bo honabagi mawng amada asokpa imphalda purak phaibasi thawoina tawge haina tawbigi thawoin sin ama yaurabra haibasi asobo ngamoiri Irang sagat paleptanaba thawoina India amadi Manipur lengakna laktungnaga ramdamasida tangdulai tadana leinaba hotnarabra haibis kokomina haijanangi Irang khudima ki teksa asing si paliba mandi center lenga anina pupam thui Irang sangduknaba atamdana sillaga taisinabana amada taisinba si khudakta leptrabadi miyamgi asawbu khudimak nongma soidana haitharaktuna amukta ukhidribi iho amalakpasu yaheri Security force na drug kona na Chuchampur district ki mi hum fagatri security force na Chuchampur police na konba tongdam de ki mi hum brown sugar ka kona na phare hari police ta ki phama pawch na hai pharaba mi sing adudi singat village ta ki pawja thang sei nifuga manga thingkang khai village ta ki genpu jau sei kuntraga mapanamadi hingtam village ta ki kailun mang sei kuntrani hari Makoy humdigi brown sugar gram satruko humdra fugat pangamri brown sugar sing adu sapon cap humfuga tereta haptunu thamnamane hari nakala maramna Chuchampur gi general area da brown sugar puduna lakpa miwe amasu police na fugat pangamri hari police ki pawshna hai faraba miwe sing adu ri singat village ta ki pawja thangsei nifuga manga thingkang khai village ta ki genpu jau sei kunthraga mapanamadi hingtam village ta ki kairun mang sei kuntrani Makoy humdagi brown sugar grams satruko humdra fugat pangamri brown sugar sing adu sapon cap humfugo tereta haptuna thamnamane hari nakala marom da Chuchampur gi general area da brown sugar puduna lakpa miwe amasu police na fugat pangamri hari police ki pawsna ai pharaba miwe dudi Tengnopal district ki molnoi palel dagi housing da Chuchampur gi Hayden 5 village da Leiba thangkho se hawkip sai ni fuga mari koi Maruti alto car registration number WB 1968906 the Chuchampur police station konwe headquarter bank Chuchampur general area da lakpada sector ubada brown sugar adu sapon cap humdra ka tarukta yoramba thengnabadagi phaki benari amaromda Imphal West district police station gate mamangda asat awok sing sector ubada security force na biar ken chanigen nifu fakat pangam hari police ki paus na pharaba polam sing adu hyang thang da leiba excise station na sinakre so hari RIMS ta layeng dunu lairiba kuki ahum lairon wifi khul da khulai paibe singi kem ta leiba militant sing oiramle Konsakhul ki marai bak tamangam dri kuki khulai paibe militant kya Konsakhul landana ba thomsingkhri Jun taraga manga ayukta Kangpokpi district ki Leimakong police station konba lairon wifi khul manak naga village volunteers singa khuthokna bada sokpani haiba
RIMS ta pukhala kuki asopa ahom lairon bai fei khulda khulai pai bisingi kiem ta leiba militants oiramle makhoi ahom lai makhong da leiba military hospital da gi RIMS ta central security force na layeng na pukhala khibani kuki singi maikei di gi makhoi ahom naga singna landarak pada sok pani haina phongdo khibani adubu asopa ahomak lairon bai wifi khul gi mi amata oiramdri leyangmai naga singna khundari ba konsakhul landaba sat pada sok oiramle press ta phangba thajaninga iba pawgi matungina na nongmai kapna bigi thautok ta aruba phium da nongmai na pandana sokpa dagi RIMS ta pukhalak layeng sa tharakhiba koki ahumak mathau tabo operation sing pangtokre hospital asidagi atopa mafam da layeng sa thanaba discharge tawba yabigi phibam hek leibaga makhoi ahumak puthokina ba sem sabok ready RIMS ta Layengliba koki ahumak lairon wifi koki khuldagi amatanati makhoi liangmai nagasing na khundari ba Konsakhul da attack sa thanabagi damak numit kharani gi mamang dagi lairon wifi khulda kem tawraga militant sing naidi pau sina makhatari bana June taraga manga da numai kapna bagi thawdok ta sokpa dagi RIMS da laikat nariba koki militant ahum adudi paugol lal songloi sei tarakani pan kangpukpi district ki p molding khul Lunli do wifi sei kun Yeripok police station ki manung sanba Sanapati district kuan ba kamu tangnom khulamadi gelnemang wifi sei taragani pan kampukpi district ki mission bank ta leibani gelnemang wifi lengjum na pan ba nongmai maru ama thabak ta fawdol ga sakhe paugolal songloi gina oi thangba thaba amasung pukta nongmai maru na pan khi makhoi animal CTBS ki pambai sijina duna Thoroko Tom surgery tokri gel nemong wifi degina ningjolda lethot seal na pali ye thangba khudang na sunungmai maru pali doctor singna mahpu brother repair surgery tokri makhoi ahmak RIMS tagi atopa mapam amada puthokina ba thawrang tori hena paus na makhatari asopa koki militant ahumak lairon wifi khul gi khunja ngata yoram da wasina makhoi Konsakhul naga village te attack tona ba lairon wifi khul da kem tawduna leiba militant singi marakti yawbani hari mara sida koki khul singna question laga lairiba Konsakhul konsaram gi khunja singi marai bakta mangam da ba phibam amata lairi koki militant mayam amana khul sida landana ba sem saduna leiki ba sina leyangwi naga khul singi khunja singa madi lantum khudong thringa oiba hari Konsakhul si koki khun singna question laga leiba leyangwi naga khulni hauzi khul si atopa mafam singda samnandrabana lairi khunja sing irang mara asida khul thadokra atopa mafam na satpa ngamdri khulgi mapalda lekib khunja sing su khulda sanglak ngamdena lairi saitu gamphai zone subdivision gi manungda lairiba mi sing satruk satre rom tamak leiba Konsakhul sigi akoibada meter sani rom tamak lapna lairon moldi koki khulairi mamang lairon wifi lairon khunau psycho hunfa henjang amasum mission bank hariba koki khul tare sina question duna lai mission bank hek lanthokpaga laimakhong yaugadori bani Konsakhul na atopa mafam ga phauna na ba amata ngaira lambi asi laimakhong lamini adobu khul asi thadok tuna khunja sing satpa yadabadigi ana ayek amadi ngomigi tangai fadaba mas asa atak polam sing laithok laisin taw yadaba numit masing yam silakli Konsakhul gi khunja mana phongdok pada hausuki oina khunja mana Kullana sakki hairagadi masa masana risk lau zaraga sabtari mamang tha me taragum doida khulasi gi miyoi sing lairon wifi da phajin kiba adudagi Konsakhul dagi thokiba miyoi sani rom hauzik khul sanglak pa yadana Sanapati district ki makhan village sangju pham lauduna lairi watho oiriba lairon wifi koki khulasi mamang da Konsakhul da village tax karami lairon wifi khul da Konsakhul dagi lambi gi tax thigani haina yanaraga Konsakhul village authority na lairon wifi khulasi Konsakhul gi lamkhai manung da khunda bi ya pikhibani hari UKNA ga khuthona khrei United Koki National Army UKNA amadi security force cobra team gi marakta akan mamon khuthona khrei hari UKNA gi founder chairman Khongsai gi khuloi Susangpur district ki henglep subdivision gi manung sanba Songkong da ngarangthil security force ka UKNA gi kedar sing akan mamon khuthona khiban hari bom yaun apaba makhal gi khulai sing sisina duna khuthona khiba dura aso apan sauna yoromba yabagi thoidok oithokpa lei hari aduma pa hauzuma ki oina di nakal ani makta kayam saun aso apan yawkibagi haiba sabsana khamangamdri aduma po UKNA gi kedar khra aso apan nanglambi ye haina pawi source asina makhatari Chief Minister yauna Minister amadi MLA sing khudak tagi resign taw committee June taraga nipan pangthokna ba sem saba loire miyam puna saruk yaminasi June taraga nipan harau kumai lepiyu forum state government India government ki yaka yengduna makoina
Hairakpa asum taraga leibigi matam adu heli lamdam asigi miyamna wanariba asigi long term solution ama athupa matamda puthurau madu natragadi state asigi mapi mapa oiriba minister amadi cabinet minister yauna MLA khudimak khutakta resign tokru haina kunga manga suba degrade June uprising unity day gi observation committee gi vice chairman Sanjoy Sarak habam na photokre loina di great June uprising unity day ki thorom pangthok na sem sabal loide miyam punna saruk yabi haina su makna apel torakli wafam asi ngarang kunga manga suba di great June uprising unity day pangthok na sem sabaga mari lainana kai krupat paumising unawada makna photokibani hiram asiga mari lainana Sanjoy Sarak habam na makhatana hai lamdam asigi misa miyam asi India government na kaya miyam na khatki gi haidibano kayam kuina lanjenari ba IDP sing relief camp nam sinduna thamki ka doribi lamdam asigi misa miyam asina kham thengna wadana leidibasida India government amadi Manipur government na thapa amata paketana leidibasi makhoi gi thaudang amata leitrabra government leirabadi government amagi topom thok tawgadaba mathawgado su amadi nansu kuki militant sing India government na khulai pisinduna mati mating pangsinduna state sida proxy war sarai halibasi Manipur government na usinandana tawigano miyam gilan thungak pangamdaba amasum punsi kanbangamdaba government adudi one thok kari amata yaudaba government ni miyam na nakoi gi nathakta mai gi sing pukhairapagi mata madu ngaikano state sida noma kangdana mihan me punsa thaduna lagibasi khudak thingna bokhano government na lopom tokpa thaudang laudrabadi miyam na akan makhongjang sangsitak loi haningai leiti hainasu makna makha tana phongdokhi Manipur yauni state mangagi mikal ngan khatlabi yari kumjai lisingani ga kunga treta mikal pangthok kadoriba Manipur yauni India ki state mangada census ki thabak na maram oiraga mikal gi matab ngan khatna leblak pa ye haina pawge likhun sina phongdorakli Manipur gawa Punjab Uttar Pradesh amasu Uttarakhand gi mikal asi kumja English ngani ga kunga treta pangthok kadoriba siga kumja English ngani ga kunga tre ki February thadi gi haugadoriba Leibak sin matuna sa tharakpa census ki anisupa PS ka matam amatada thokpa sina mikal gi matam asi ngan khatna neglak pa yabi othokpa lerak pa nena paus na makata na photography tendara sum meyam da thamjage du hauji koina di meyam paus mata sa lusin jarage mus makata banau update meyam punangai minasi